Pao Yingbiriba Kwai Pumna Mapu, Yumlembam Bikramna, Taramna Ukchabagaloinana, Ikoknona, Kurumjeri. Nasi Fong Kiba Pao Se Sing the KHOMJINBA Pao, Lawirasi. How Kiba Punkun Gamarigi Manunda, Tokiba Todowa Toxing, Ihan Hanbada, Pongna from Pao Che the Lawirasi. Public Transport Service Hokre. Security na akan mamong dangak sele hairabasu lamtha kiba bus singdi lantung from yobok ngamdan halakre. Manipur da me ohum dagi irang thokpadagi matam sang Imphal Mau amasung Imphal Chochanpur gi bus service tawba ngamdana lakhiba Manipur government ki chief secretary na tha sigi kun gamathoida thokiba order amagi matung inna ngasidagi hokre. Adubu security na akan mamong dangak selaga chatkiba bus sing adu lantung from yobok ngamdana lamakhang da mamai leiraga Imphal da amuk halakre. Pao sina pong na from Pao sigi headline no na fongli. Irang loisin na ba government na angam bathak ta hotnari governor. State asi da talk liba Irang asi loisin na ba state government angam bathak ta hotnari haina Manipur ki governor Anusuya Uike na ngasi hotel Imphal da pangthokiba IDBS ki program thongdok pagi thorom da high kre. Pao sina pong na from gi ani suba headline no na fongli. Wangang bagi ayaba pi da badagi Manipur ki Irang asigi matang da wafam amata parliament da pukhatpak ngam kidawani RK Ranjan. NDA Lengaki Council of Minister da yawana masagi portfolio ga mari leinaba natrabadi parliament wangang bagi ayaba pi da bagi matakta senior kaya so yawana Manipur gi Irang asigi matang da wafam amata parliament pukhatpak ngam kitabani haina Minister of State for External Affairs Dr. RK Ranjan na fongdokre. Pao sing asina pongna from Pao segi maruoi ba Pao oidi. Makasa tharang oina huyen lan Pao Pao che dagi lawirasi. Law and Order ngakpagi thabak kangpopi amasung Chochanpurda khudi thiri haiba pau asina ngasi huyelan pau chegi ahanba pau oiduna headline tawduna phongkibaga loinana Manipur lengang na miyam gidamak yengduna security na sayom sana yomlaga lamthakiba bus ani Central Forcing na thingbadagi lamtungpam yawba ngamdana lamkhangdagi halakre amadi kangpopi phawraga mau yawgadaba bus ta passenger taruk khaktamak tongki amasung Bisnupur Phawraga Chochanpur gi torbung yawgadaba bus ta passenger amata tongkide haiba pausing asina sub headline tawduna phongdi Matam kaya gi mamangdagi pikraba Manipur gi ching amasung tamda tongan ba losing chanare amasung singi district singda mapangal kalaba lenga ki losing chana hanba ngamdre haiduna miyamna hainaduna lakhibdu me ahum dagi thorakiba kanglu masel gi lana hena mayek sengalakraba matungda ngasi di state lengakna miyam gi damak khanduna Imphal dagi kangpopi phawduna mau phawgi bus amadi Bisnupur lalaga Chochanpur gi torbung phawba passenger bus lamtharubuda mayek sengna uba phangnakre Chief Minister na Assam da khundariba Manipuri singbu Assamese Manipuri hairamba yaningde Assam gi lup taraga manga Manipur gi Chief Minister na Assam gi maru oiba Manipuri CSO singbu hulamba amasung Assam da khundariba Manipuri singbu Assamese Manipuri haina phongdok lamba wafam yaningde amasung phambak thakta miyoi ani ahum khut thangat halaga Manipuri sing pulle lauramba minambani haina Assam gi tongan ba lup taraga manga gi makok thongba thokpuba singna puna khudek piba cherol amana phongdorakre Manipur gi Powari amadi geographical boundary hek thugaina bo honarabadi mapok lisingda lansul loiroi Jaichandra Konthaujam Manipur gi Powari amadi geographical boundary bu hek thugaina bo honarabadi mapok lising su lan loiroi haibasidi aikoi puna khangminasi haiduna United Committee Manipur UCM gi President Jaichandra Konthaujam na phongdokri Wafam asingasi Kakching District ki Palen Ibudo Pakhangba Sanglenda Pangthokpa UCM Palel Unit hangdoktuna Unit asigi thokpuba sing wasak lobagi thoromda Jaichandra Konthaujamna athoiba mithung oina saruk yaduna phongdokibani haiba pausing asina ngasi huelan pausegi maroiba pausing oiri Makasa tharang oina Sangai Express pauche dagi lawirasi Highway hangdokiba bus sing maite macha sing tongnakhide ngarangi highway bus sing Senapati su Chochanpur su yokide haiba pau asina ngasi Sangai Express pauchegi ahan headline oiri State amasung Central Paramilitary Force ki akanba section tharang makhada ngasi Manipur State Transport MST gi Imphal Senapati Mau amadi Imphal Chochanpur gi passenger bus service hawdokrabasu lambida kuki singda athingba pibadagi lambidagi mamai leiraga halakre Imphal dagi thakiba bus sing aduda maite macha amata tongkide maite singi di bus sonthoknakre service counter su masing hanthare Haukiba me ahumda Chochanpur dagi haurakiba irang aduna maram oiduna Imphal dagi Dimapur amadi Guwahati service tauba winger yauna bus singi masing yamna hanthakibata natana maite singi gari singdi chenakidabana lambi asida service tauba maite bus owner singi bus sing yonthoknakre hairi amadi irang loisinna ba honari governor State asida leriba crisis asi loisinna ba amasung santi amadi nushi sanana lehenaba government na angamba thakta honari haina Manipur gi governor Anusha Uike na phongdokre Maul K ki foundation na sillaga ngasi Imphal hotel la pangthokiba livelihoods development
program for internally displaced person IDP ꯍꯧꯗꯣꯛꯄꯒꯤ ꯊꯧꯔꯝꯗ ꯆꯤꯐ ꯒꯦꯁ ꯑꯣꯏꯅ ꯁꯔꯨꯛ ꯌꯥꯈꯤꯕ ꯒꯕꯔꯅꯔꯅ ꯃꯍꯥꯛꯀꯤ ꯋꯥꯔꯣꯜ ꯄꯤꯕꯗ ꯃꯊꯛꯀꯤ ꯋꯥꯐꯝ ꯑꯁꯤ ꯐꯣꯡꯗꯣꯛꯈꯤꯕꯅꯤ꯫ ꯍꯥꯏꯔꯤꯕ ꯄꯥꯎꯁꯤꯡ ꯑꯁꯤꯅ ꯉꯁꯤ ꯁꯉꯥꯏ ꯑꯦꯛꯁꯄ꯭ꯔꯦꯁꯀꯤ ꯃꯔꯨꯑꯣꯏꯕ ꯄꯥꯎ ꯑꯣꯏꯅ ꯐꯣꯡꯂꯤ꯫ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯃꯃꯤ ꯇꯤꯚꯤꯅ ꯈꯣꯝꯖꯤꯟꯖꯕ ꯄꯥꯎ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯖꯔꯦ꯫ ꯃꯈꯥ ꯇꯥꯕ ꯄꯥꯎꯒꯤꯗꯃꯛ ꯃꯃꯤ ꯇꯤꯚꯤꯕꯨ ꯃꯤꯠꯌꯦꯡ ꯇꯥꯗꯨꯅ ꯂꯩꯕꯤꯌꯨ꯫ ꯃꯌꯥꯝꯕꯨ ꯑꯃꯨꯛꯀ ꯍꯟꯅ ꯈꯨꯔꯨꯝꯖꯔꯤ꯫